Ngasigi oiba tongan ba collection kara miyam de kudol tamjage Chandel district ki Thamlapokpi khulgi miyoi ani sakang daba singna Dimapur da phajinduna thamkhre foreigner Nepali na naga khulgi ningthau oiba yaroi haiba TH Besanglam kangi wapamna ahan boina kudol tamjage naga gi lamda nampu saput tawduna Nepali amana ningthau oiduna leire haina ngase press club ta pangthokpa paugi mifamda TH Besanglam kangna phongdokkhre haiba wapam asi tamjaraga video asibu miyeng tabidi ba punamakpu taramna okjari amasong ikai kumna butjari maangna hai nampuda chip oibagi kudongsa ba lauraga nagagi lam oiriba chingdum seng kukida yonchinduna business tawduna leire thawng ase naga community bu usittabani amadi travel purupu hanthana yengbani foreigner Nepali na naga khulgi ningthau oiba yaroi hairaduna athuba matamda lengakna miyeng changbiyo haiki maangna makata na hai Thamlapokpi village hairiba khulase Langkang tribe ki ahal laman singna kumja 1947 ta lingkhalambani Langkang tribe na kundari khulase Chandel district ki manung channa leibani Langkang tribe ase Langkang khunokdagi kumja 1946 ta lakpa haukibani mafam asida ningsing ba thokstringai gi matamdagi Langkang tribe na khundaraklibani Nepali amata khulase gi chip oikidri tribal customary law dasu nagagi mafam amada Nepali na ningthau oiba yaba natte amasong Nepali amana chip oifam songthok thokte power sizinaraga nagagi lamda Nepali na chip oiba yaningdi haiki hauzik nampuda khulase gi ningthau oiriba SK Lab Mol hairiba miyoi asigi apokpana SB Bahadur Thakuri SK Khancha kawi miyoi asina kulasigi ningo lauduna lairakpani mak Nepali ni haibase masagi mayungi thonga lakhinba maki apokpagi mitamda thariba SB Bahadur Thakuri SK Khancha hairiba asina mayek laraba khudamni asomna kulasidagi lamkang ningo lauraga customary law sing amata ngaktana kumja 2023 da pangthokpa belleship khanbada mamingtigi oina mikhal pangthoklaga nampu sapuda mahakna belleship oikibani masigi kudongsa lauraga nagagi lamsingbu kukida yonduna business tawraga leire masigi matakta khulasisu hauzik ani tokle Manipur gi tribal singi leiriba ST gi state tatsu mahakna lauduna ST amana phangadaba hakudi maksu mahakna mattuna leire haiki paugi mifamda saruk yakiba JB Silting lamkang na hai Thamlapokpi khulasi ani thokpagi watoki matangda mari leinaba authority da che changpi bachatkiba mahaki machanupa Jimrip lamkang amasong Silsi Ismail lamkangbu Dimapur da sakang da basingna phajinduna thamkhre makoi anina khul ani thokpa yaroi haiduna mari leina bacche changsing puraga tha asigi taraka tareta chatkibani maramasina miyoi ani asibusu athuba matamda mari leina basingna thadok pirau haiduna appeal tauki makatana AAP na Rahul bu BJP ejeni haikre Congress na Kejriwal ga RSS ka mari leina hairi Ladakh ta thokiba balance ki tawdo adugi matangda authorities sing na National Security Act NSA gi makada activist sonam wangchuk phakibagi matangda Congress amasong Aam Admi Party AAP gi marakta chauna munakre sonam wangchuk phakibagi matangda Congress luchingba Rahul Gandhi na ngasi phawba tumina lesileba se karigino hangladuna social media da PM Modi ga Rahul Gandhi ga konakibagi photo amatagaladuna AAP na Rahul Gandhi ase BJP gi ejeni haina pongdorakre AAP gi wafama sigi pokhomoina Congress ke social media gi head Supriya Srinet na social media platform X ta AAP bu yaningda ba pongdokladuna AAP ase BJP amasong RSS na tumina sagatkiba party ni ngasi pawba party ase RSS ka nungda mari leinariba party amani haiki AAP na makhata na pongdokibada sonam wangchuk miphagi matang khakta natana India Pakistan gi cricket match ki matangda chawna wathok tokiba matamdasu Rahul Gandhi na tumina laisinki BJP na sinduna sanan ki ba cricket match asida tumina laisilibasina de Rahul Gandhi na BJP bu yaningde haiduna lauriba se camera mamangda khaktani haibadu mayek sengna takle haiki Congress na amuk makha taraduna AAP hairiba party ase ngasidi makoibu yokpi thakpirakpa party singna yotchinkhre senja tumjagi charge ta Kejriwal na jail da leiringai da Congress na sawatkibani adubu ngasidi AAP ase Kejriwal na lekha tahal haiki maka satarakpada NSN unification da punkraba faction singna ZUF ki maming sizinaba condemn tawi haiba nungthil pawse ke chipong ma oiriba kangla pawdagi lokachadaga thamjake NSN unification da merge tawkraba ZUF ki faction amana ZUF ki maming asibu lana sizinabagi taong akanma maongda condemn tawi loinana hairiba kangbu singa duna ZUF ki maming ase sizinaduna miyambu lana lamjing bagi taong sing chatharoidabani haina
ZUF के सेक्रेटरी इन्फॉर्मेशन एंड पब्लिसिटी लविस गंगमैना थदोरक्पा चेरोल अमना हाइरी हौकिबा चही 2019 के अक्टोबर 28 एस कमसोन लीड तौबा फैक्शन असिना लुप असि थुपसिले हाइना लौथोकपगा लोइनना NSN यूनिफिकेशन दा मर्ज तौरि हाइना लौथोकिबनी ZUF के आइडेंटिटी असि फॉरफिट तौदुना ZUF के मिंग नत्रगा NSN यूनिफिकेशन दा लुप असि के ममिंग लाना सिजनबगी हक अमत लेते हंदक्ता NSN IM दा मर्ज तौक्रबा हेंचिन पौ कमसोन अमसोंग दिनहेमलुन अनीना ZUF की मचेत ताकिबगी खुदोंगचाबा असि लौरगा इकाई खंगदबा मओंगदा ZUF की ममिंग असि लौदुना मियामबु लाना लमजिंगली लोइनना NSN IM ना ZUF असि NSN IM ता मर्ज तौरि हाइना लोकल न्यूज़पेपर सिंगदा स्टेटमेंट इशू तौखिबसी मियामबु चमम नहनबा होनबा थौंगनी NSN IM दा मर्ज तौख्रबा खेमसिन पौ कमसोन अमसोंग दिनहेमलुन अनि असि असेंगबा मोटिव अदु हौजिकति मखोय मसाना ताकथोकसरे लोइनना असिगुम्बा अरानबा युमफम याउदबा पाव असिना मियामबु लाना लमजिंगदनबसु जिलेरोंग मियामदा अपील तौरि हाइरी मगाताना मणिपुरदा पुन्ना हिंमिनबा पामद्रगदि स्टेट असि थदोक्तुना चटखिबा यागनी हाइबा लौरेमंग गानबीगे वफम थमजगे लमदम असिदा लैरेगा आइडिया ऑफ मणिपुर की वखलोन चेंद्रबदी स्टेट असि थदोक्तुना चटखिबना अचुम्बा खोंगथांग ओइगनी हाइना मणिपुर इंटीग्रिटी एंड सॉलिडरिटी डे ऑब्जर्वेशन कमिटी की चेयरपर्सन लौरेमंग गानबीना फोंदोखरे वफम असिंग असि कमिटी असिना सिंदुना पैलेस कंपाउंड लैबा लमयानबा संगलेंदा पांगथोकपा कुनगा मंगारक सुबा मणिपुर इंटीग्रिटी एंड सॉलिडरिटी डे ऑब्जर्वेशन की थरमदा सरुक यारदुना फोंदोखिबनी महांगना मखाताना हाई मणिपुरना इंडिया दा तिल्लुबदगी थेंखांग कयारक्ता मणिपुर थुगाइनबा सिलकलिबा असि नुंगाइते स्टेट असि चिंगमदि तममत ओइना लेमिनदुना आइडिया ऑफ मणिपुर की मखादा हिमिनरकपनी अदम ओइनमक इंडिया लेंगना खुद थिंगजलकपगी थौंगदि यानिंगदे मणिपुरदा खुंदामिनरिबा येलो फुरु खुदिमकना स्टेट असि अखोय पुनमक्कीनि हाइबा वखलोंद युमफम ओइदुना अमत ओइना पुनसिमिननबा होनबबु थुगाइनबा तेमसिंगनरकलिबसिंगदगी कन्मिनबगी तंगाई फदबा लैरे हाइखि सेप्टेम्बर 29 2000 दा मणिपुर की इंटीग्रिटी कायबा यारोय हाइना मियामगी अचौबा खोंगसत अमा चटकी बैंकॉकता यूनियन लेंगाक अमदी NSN IM के मरक्ता यानखिबदा सीजफायर चटनगदबा मफमसिंगबु विदाउट टेरिटोरियल लिमिट हाइबा वही अहुम हप्सिलकपदगी मियामना हौनरुबा तौदना मणिपुर की इंटीग्रिटी गांगनबा अकनबा खोंगजंग संसलकीबनी मरम असिना इंडिया लेंगाकना मणिपुर की इंटीग्रिटी द खुद तिंगजनपम थोकते साउदर्न नागालैंड हाइबा वही सिजनदुना मणिपुर थुगाइनबा होनरकपा यारोय हाइदुना चंगसिनकिबा खोंगजंग अदुगी ngase ningsing numit pangthokpani haiki ceasefire na consenggadaba mafamsingbu without territorial limit haiba wai sing apsilakpadagi manipur kaiba yaroi haiduna jun 19 2001 ta miyam akanba ihau sangsilakpadagi wai ahum asi lauthokibani haiki haujiksu india lengangna manipur thugainaba lep 3 हाइना यूनियन लेंगाक्ता मराल सिरदुना मांगना हाई मतमदुदा NSN IM ना तानकिबा डिमांड अदु मणिपुर अमसुंग इंडिया लेंगाक्ता तक्सिनदुना तानकिबनी हाइकी अदुबु हौजिक वरिसिन पुरक्तिबा इरांग असे यूनियन लेंगांगना सु मिलिटेंट सिंगबु योक्तुना थमलगा मिटैदा ऑनचिनदुना एटेक चटलकपनी हाइबा से मियामना मयेक सेंगना खांगनरि हाइकी सेपरेट एडमिनिस्ट्रेशन की डिमांड मंगदा फागबु फांगलोय हाइरदुना मणिपुर की मियामना यामना हाइसिंगना लैबा मथौ तारे हाइकी थरोमा सिदा कमिटी की वाइस चेयरपर्सन ओ प्रेमजित UPF की एडवाइजर L Jadumani ना रिसोर्स पर्सन चिंग ओइखी